Drone attack thizinaba IIT Delhi Professor Imphal yourakhre. Kuki militant sing thengnanaba Manipur police ki camper bulletproof gari kun yourakhaba matung 7.62 mm MMG MK2A1 gun kun thunglare. Kuki militant sing na drone na duna Imphal West ki koktrukta bomb thada duna misam nupi ama sian khiba adugi matang da thokdok asiga mari lainana thijanaba amadi matung tabada drone attack chatharakpada ngakthoknaba tharong lokhatpaga mari lainana Indian Institute of Technology IIT Delhi gi professor ama Imphal thunglare. Maraksida Kuki militant sing na chathariba thong asi sabsana thengnanaba Manipur police ki camper bulletproof gari kun yourkraba matung Jabalpur gi ordnance factory dagi order tawkhiba 7.62 mm MMG2A1 gun kun thunglare. Manipur police ki maikai dagi IIT Delhi da drone counter tawnaba kari thawarang lokhatkadage haiba adu mateng pangbinaba haijakhibagi matung inna professor asi thunglakhibane. Ningsingba yabadi Kuki militant singna afaba makhalgi drone gi matengna RPG kya misam markta thadarakpadagi sahi kulumdoi surba nupi ama sikhibaga loinana BSF ama yauna miyoi kaya ama asok apan nangkhiba thodok aduga mari laina state sarkar gi maikadigi Kuki militant singi terrorist oiba thongsing asi thengnanaba Union Home Ministry gi matenga loinena ahen bathorang kya paketpa haukrabane. Madugi saruk ama oina IIT Delhi dagi professor asi yauna forensic ki expert sing Indian Army gi official BSF CRPF amadi Manipur police ki senior officer sing yauba committee amana Kuki singi drone attack adugi matangda hojik thijinbagi thabak kanna chathari. Matung tabada asigumba makhalgi drone attack asi thingnaba kari khongthang lokhatpada mateng pangbinaba haijarubadagi matungina IIT Delhi gi professor asi thunglakibani. September amada kautukta drone sinaduna attack chathakhiba dugi matangda Union Home Secretary Govind Mohanna hai. September amada kautukta drone sinaduna attack chatharakhiba adugi matung Union Home Secretary Govind Mohanna share logduna Manipur gi oiriba phibam matangda review tawkhre. Indian Army amadi Border Security Force ki oinadi hanadagi hauna Indian Pakistan ngamkhai paringda drone gi attack sing chatharakpa thengnanaba chap chana sem saduna laikhrabani. Masigidamak Central Forcing maikaidagi makoina drone counter tawnaba kari karamba technology sinabage haiba adu khanglaknaba Manipur sarkar gi maikaidagi khan karbani. Manipur sarkar gi maikaidagi ningthijana review tawraba matung expert committee na leplakpa thabak sing adu pangthokani. Anti drone technology asi lupa crore ani dagina mari phawgi manungda chang changbana maramna sarkar gi maikaidagi permanent oiba yaba solution ama puraknaba kanna yengsille hari. Manipur police ki matung inna drone sinaduna bomb thadaba haibasi lan singbada sinagadabani. Adubu Manipur dadi Kuki militant singna drone dagi bomb thadarakpa asi thokliba irang asi hena chawthokhalle haiba adu mayak sengalle. Thabak asida drone gi matangda ningthijana khang hairaba miyoi sing yarum loi hainingai leite. Authority gi maikaidagi hiram asida kupna yengsinbaga loinana chanaba khongthang lokhatnaba thorang tawri hairi. Imphal thunglakhiba IIT professor asina lusingba tim amana Kuki militant singna sinariba drone adugi maramda chapchana thigatkadauri. Loinana Kuki singi anoba lalong asida foreign assistant yaubra haibatu chapchana thijingani hairi. Amarumda Manipur police ki makok thongba official amana phongdokhibada Imphal West ki koktrukta drone attack chathakhraba matung hojiksu makhatana attack chathaba leptre. Masina maram oiraga state asigi hojik oiriba law and order gi phibam asi mapung phana control tawnaba amasung Kuki militant sing sabchana thengnanaba Manipur Police Department Jabalpur da laiba ordnance factory order tawkhiba yamlaba 7.62 mm MMG MK2A1 singan sing Imphal da thunglare. Amarumda Manipur Police ki makok thongba official amana phongdorakhibada Imphal West ki koktrukta drone attack chathakhraba matung hojiksu makhatana attack chathaba leptri. Masina maram oiraga state asigi hojik oiriba law and order gi phibam asi mapung phana control tawnaba amasung Kuki militant sing sabchana thengnanaba Manipur Police Department ta Jabalpur da laiba ordnance factory dagi order tawkhiba yamlaba 7.62 mm MMG MK2A1 machine gun sing Imphal da thunglare. Novo development asi terrorist sing na Manipur gi Tampak district sing da civilian amasung security force sing da toina attack chatharakhiba asi mari lainana lakhibani.
अनौब मखलगी खुलाइसिंग असि पुलिस डिपार्टमेंट थुंगलबसु मसी सिनब मणिपुर पुलिस की ओइना ट्रेन तौब पर्सनल सिंग लेते मरम अदुना पुलिस डिपार्टमेंट की माइकेदी ngasi पुलिस पर्सनल सिंग पुन्ना एक्सरसाइज तौमिनब इंडियन आर्मी की 53 माउंटेन डिवीजन द मतेंग पांगबिनब हाइजखरे हाइरी मदुगी मतुंग इन्ना 53 माउंटेन डिवीजन द खुलाइसिंग असि सिजननब मणिपुर पुलिस की पर्सनल सिंग पांगैद लैरिब मणिपुर पुलिस ट्रेनिंग कॉलेज द एक्सरसाइज तौब हौरगनी हाइरी